Police District ki manung chanba Uyumpok Nongshum da leiba CRPF ki kuntra suba battalion honglani haibagi paw ama leibadagi maikai adom gi maira paibi ima ibil singna battalion adu Hongkhiba Yaroi Haina Khongjang Changshinkhre ima ibil sing aduna CRPF ki camp adu da changduna battalion adu gi DSP Ajay Sharma ga unaduna wari sanaki amarom da wari sanabada aduda saruk yakibi Nongshum dagi sagolsem Sunita ko binupi amana phongdorakpada Uyumpok Nongshum da leiba CRPF ki kuntra suba battalion asi daure haibagi paw ma fangbadagi battalion asigi DSP Ajay Sharma ga unaduna wari sanaki maduda CRPF ki makok thongba singna battalion asi hongdoknabagi order pirakpa leite adumak pulainga ki maikai dagi hongkinabagi wafam di lei haina Ajay Sharma na thamlaki matang asida hainingbadi lan asina maram oiraga Nongshum da leiriba CRPF ki battalion asina miyam gi awa ana yauna lau singu amadi sing chanbagi thabak thauram kaya da ngakpi sen biduna lakli ngasi mak maikai asom gi miyam na tangdu leitana hingba ngamliba asi makhoi leibenani maram aduna lan asi mapung fana loidriba fawbadi battalion asi thambiyu haike mahakna makha taraduna khamelok manung da maitai gi lau sangam tararom lan asina maram oiraga lau uba fangdana leirakli ꯑꯩꯈꯣꯏ ꯂꯧ ꯁꯪꯒꯝ ꯑꯃ ꯎꯔꯒ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯦꯟꯕ ꯌꯥꯎꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯃꯇꯦꯡ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯧ ꯁꯪꯒꯝ 10 ꯎꯕ ꯐꯪꯗꯕ ꯑꯁꯤꯅ ꯁꯦꯜ ꯊꯨꯝ ꯌꯥꯎꯅ ꯑꯋꯥꯕ ꯐꯤꯚꯝ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯣꯀꯦꯜ MLA ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯗꯦꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯂꯧ ꯎꯕ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯑꯁꯨꯛ ꯋꯥꯅ ꯂꯩꯖꯔꯤꯕ ꯂꯥꯜꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯖꯒꯥ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯋꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯇꯪꯗꯨ ꯂꯇꯥꯅ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯂꯣꯛ ꯃꯅꯨꯡꯗ ꯆꯪꯁꯜꯂꯒ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯂꯧ ꯁꯪꯒꯝ 10 ꯑꯁꯤ ꯉꯁꯤ ꯐꯥꯎꯗ ꯂꯥꯜ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯧꯁꯤꯡ ꯑꯁꯤ ꯎꯕ ꯌꯥꯗꯗꯅ ꯄꯥꯟꯕ ꯌꯥꯗꯗꯅ ꯂꯩꯔꯛꯏ ꯑꯗꯨꯅ ꯂꯧ ꯁꯪꯒꯝ ꯑꯃ ꯄꯥꯜꯂꯒ ꯍꯤꯡꯉꯒ ꯂꯩꯖꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯀꯩꯗꯧꯕ ꯆꯥꯕ ꯊꯛꯄ ꯆꯍꯤ ꯆꯨꯞꯄꯒꯤ ꯁꯨꯃꯥꯏꯅ ꯍꯣꯠꯅꯖꯔꯒ ꯍꯤꯡꯖꯔꯛꯄ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯂꯧ ꯁꯪꯒꯝ 10 ꯃꯨꯛꯁꯦ ꯎꯗꯅ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯔꯦꯖꯣꯜ ꯑꯣꯏꯅ ꯍꯤꯡꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ MLA ꯑꯃꯗꯤ DCꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤ ꯎꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯑꯗꯨ ꯑꯝꯇꯪ ꯃꯤꯠꯌꯦꯡ ꯑꯗꯨ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯀꯩꯅꯣꯗ ꯊꯝꯖꯔꯤ